Assalamualaikum aigi Hasan Kawi amasuk nahak na Real Voice channel da lakpiba ki tamak harau phongthok siri ngasigi video asigi ming Codex Giga haiba lairik asi karino amasuk masigi angak pagi matang dani Allah na Hazrat Adam bu semla batungda farista sing da sajda tawbagi tamak yathang tawba tanja adu da farista sing na Hazrat Adam alayhis salam da sajda takre adu iblis shaitan di Syaitan takidre matamadu da iblis na farista sing ustad oirambani adugi matungda mahakpu Allah ki darbadagi lanat tawduna tanthokraba tanja sidagi iblis na miyoy bagi yang tibo oina lakli malay masida apaba amadi phattaba sakti power lay Allah na miyoy babu apaba achumba lambida chatna bagi damak ambiya singi kuthangda asman gi lairik sing tharaktuna matamda miyoy bagi lamjing maira oheli nak amaromda Iblis na magi angam basakti sijin na duna miyoy babu Allah ki lambi dagi nathai duna puna balak nari amasung pukri ma kisu lairik lay adugi manung dagi lairik amagi ming ni Codex Giga hairis masibu Devil's Bible haina su khangnei lairik asi hojik su lay adubu masigi maruwe bache kharati mangkhre lairik asi gi ming Codex Giga natraga Devil's Bible thon bagi maram karino aju amasung masik karamba matamda kanani ikhibigano haibagi matangda haijage Lairik asi karam matam da ikibagi haibasigi exact time that mystery ni khangba ngamde adubu masimadi khangle lairik asi hojiki Czech Republic Lebaki monastery amagi manungda ikibani monastery asida lining basing lerami makoigi maraktagi Harman koba lamboiba amana Codex Giga iki Harman na matamdugi ningthaugi mayokta walwongi tamak ningthauna mabu sibagi cheirak pige thorang laklabada Harman na magi mathwai kanabagi tamak mana ningthauda haijaki aigi thawai sitadi kanbiu aingonda ahinga matang ki time pibiu aina magun lairaba gyan na thalaba prithibi da laiba lairik kuding de hena phaba lairik ama ijage maduna nahaki desh ki izzat chu wanghan gani an bada ningthauna thajade maramdi numidang amada karamna lairik ama igani adubu magi wa yaduna mangonda ahinga ama pibiki Harman mayumda hankhre adubu khanbada ware mana hairamba wadu karamna complete tawgani maram asidagi mana amamba sakti gi mateng niki mateng asi mahakna taibung musyeuniba mapu Allah ta niramde adubu saitan da niki bani saitan ga maga dilla matawlaki karingumba mana help toraba magi mathwai saitan da katkani amasung mapunchi chuppa magi ibada tawni saitan yaraduna magi mating tawi loina namidang amada keji humputra mari lumba lairik ama mapung phana iki Lairik asi 36 inch sangi pakpana 20 inch ni aduga thabana 8 inch ni aduga page 320 Pahanba lairik asi ibagi tamak gadha 107 chamaga taret ki maun sijin naki adubu ngasi di lairik asi da only 310 page lay atay page tara ama karam tawkraba khangdre scientist singna lairik asi da research tawraga angak pofam khara hai lairik asi da iriba mayek amatta oibugum tawi kanagumba nupa mana nungti gi pung taruk ibada lairik asi chahi manga changani aduga ibagi mong khaji khenarakpa yai adubu masira iriba mayek sing asi chap manai maduna takpadi masi mi amattana numidang amadata ibani aduga lairik asida yauriba layek symbols ka loinana ibada chahi kunthadi soidin changan Lairik asi karamna mebi atoppa singi khutta lakhibage wahang asi nainaba singi paukumdi asumni masi 1299 da ibani amasung 1948 ki July thada Swedish army na 30 year war matamgi Bohemia hojikna Czech Republic ta war gi matungda maruiba pot thibada phanglubani lairik asi hojikna National Library of Sweden da lay lairik asi hanba lairik asi gi hanba lamai singda shaitan gi layak yauri maram maduna Devil's Bible tholibani layak asi shaitan gi layak adu 19 inch wangi maithong shaitan gi aduga hakchang na migi kumna masina takpadi miyobi da su shaitan yaw yaibani magi khongnobi mari khutnobi mari pali aduga maduda i tairi masina takpadi mana miyobi bu lakthui mare ani pali masina takpadi chinthibani minamani maha makok luhup hapli masina taki ma asing maning thawni masigi layak asigi matang da sumna hai
harmanda shaitanna magi asingba saktam asumni yek haina yakhanbani asita natana lairik asigi aroibada jannat ama yekli masina takpadi shaitan gi puja tauba mi singi dunia ni kanagumba dharma gi scholar singna hai jannat ki layek aduna Jerusalem butak libani mafam asi kayamat fawba mugun laigani aduna masita natana larik asida murti kaya Bible ki chapter Jews ke chapter exorcism jadu vidya shaitan jin ko bagi niyam masida kala jadu tabibagi maram jadu di madugi larik tuda ngambada jadu gini aduga jadu tambi basidi Allah ni yadaw posakni jadu tawbo miti kafir ois Allah ki syariat ki mapan landuna jahannam ki makai pangi masiki maram di jadu tawba mi sing syaitan ki pujari ngaktani syaitan Allah da wada toram labni mioi bubu ngamba makai magan loinan na chat na bohot na gani adubu haraw ni ngai di syaitan na Allah wala da jang mangamloy yam nangak ni ngai di mi amana ige irabada pung khara ibangam me adubu codex giga karam na ahing amadi iki bage asini codex giga gi mang khaba saruk tuda angak bagyan amadi jadu thana yauri madu kari maram gino kanana hukibno khang mangamdre akuppa asidagi henna video asidagi henna akuppa marol khangning bataragadi Google da chatlaga Wikipedia da yengbiu what is codex giga masida fajana details uba phangani nahani video si yengbigi yengbirabagi matungda kari kanaba phangbagi khanbagi haibadu comment share to birao aduga atopa interesting video phangbigi damak channel asi subscribe to biyo aduga mathang video ama yodri phawba care tawdana laibiramo khuda hafiz assalamu alaikum warahmatullahi wabarakatuh